Wasan Kuman Ahanmamagtada mayam punamangpu khuramjari Manipurgi nuksijraba isinawsingbu ikoknawna khuramjari akoi Loktak Ima hariba masai kon asini Loktak Ima gi phajaraba asi mayamsu mityeng tabiu aroina mayamna Loktak Ima bu nungsibiragadi koibirao Loktak Ima gi phajaraba masai kon ase koi punna kanmin ase hajari Loktak Ima gi masai kon sida miyamna lakpira kanda nungaibagi mahausu khangbiyu aduga lakpigadraba isinawsingna Ima gi masai kon sida haidi acha thak na chingba phatta hauti mayam haidi chethi sikum mayam se yariba makhaidi Ima gi tampak sida thadabidaba koigi leiba nakanda thammiba natragasu isagi polythene se khaw amada phatta hauti mayam do hanjanbiraga dustbin namda mafam chana langthokpiramba si mayam da haijari yamna phajai yengbagi pen manaidi imagi jaga yamna phajaraba dum imagi jaga ni kesu atopa kesu haininga leiti mayam ju koibiro yamna phajaba fam leibam khotpam chap chana leiraba dum laba jagani thang karang Loktak sigi mayai sida akhoigi nga yoktuna leiri nga yoga leiribasne yamna sisu yamna pungning huna phajai adum laba miyoibana semba kusemni miyoibana ngamdaba leite haibado masimang na chap chana tae lugraba imagi sing yai tampak sida ngayok sapu semlibani yam lakpiu mayam adum mityeng tabiu wah jai phare Manipuri mana sem sare khoi bati gamar lena na khoi lam imagi masai kon da kojarak pani Loktak Ima masai kon da ye fam je leibiram khoi bro ni mayam gi seba tobire ba khoi hariba buat se khoi bro sina kano tobire ne haidi mayam chathok chasin da khoi mateng pangbire ni yam nungai jai bro matung tak patu miyam gi seba tobum moi view bro khoi mayam jikte khoi imagi masai kon se adok lamnai matam yaure yumno hanabagi ado laibiriba mayamna koi koibiro haiduna ta hanna koi nolomna kurumjai thank you